Police Nungna Thabada Chennaba Ahum Chenkhige Tourambadagi airport tagi fare. Tha asigi kungi nungthilda Khetrigawgi yumkhaiba makha lekai da leiba yum amadagi illegal drugs ing fananaba Imphal Eastke additional SP ops na lusingba timama sangsilubada nungna tharaktuna police ki gypsy ama akaya toy nangkhiba yauna police ki thabakta apan ba pirakhiba miyoi singi manungda yawbani haiba na ha ahum ngarang Imphal airport tagi Air Asia gi flight ama tongduna Kolkata tamna siena na bahona rambadagi faraga thogdok adugi matangda lakhutkiba case ki ayoda khusinakhrei airport tagi faraba singde Khetrigaw makha lekai dagi Avas sahi kungani thoi apokpa Munis Khan Rahman sahi kuntraga mari apokpa Rahman amasung kaikhu awang lekai dagi Taziur Rahman sahi kungani thoi apokpa Tahivul Rahman nihaire makhoi ahum ngarang airport tagi Kolkata tamna sakhiga tawri haiba pau phangbadagi airport police station na CISF ka loina na akhanaba drive ama chathaduna verification chathabada makhoi ahum airport ke SSA area da lairambadagi fakhibani haire panba yabade police ta nungna tharakpagi thogdok adugi mayokta Porompat PS na IPC section 147 148 149 353 527 gi makhada case FIR number 10 close 1 of 2023 lokhatkibane RTI activist Jai Kumar police remand laukhre mahakpu khudakta thadokadabane CSCHR tha asigi kunmarida BJP ex serviceman selge convener Laisram Rameswar sahi yangkhai ganipan apokpa el nimai Thobal Khetri maning lekai da leibabu nongmaina kaplambadagi sikhiba thogdoki matangda police na laukhatpa case ka mari leina na ngarang numidang pung 9 ge minute 10 tarakpada Thobal gi SDPO na lusingba tim amana wangkhai hizam lekai da leiba mayumdagi fajankhiba advocate ama suoiriba RTI activist Wahengbam Joy Kumar sahi yangkhai gani thoi apokpa leikhidraba W Birmo ngarang police na mari leinaba magistrate ki mamangda puthoklaba matungda mathang thagi ani phawba numit mangani gi police custody remand laukhre Sairak sida Civil Society Coalition on Human Rights in Manipur and United Nations CSCHR ge convener Phulindro Konsam amasung co-convener Jai Chinga khamna punna khuyek piduna thorakpa cherol amada police na fajan kraba advocate Joy Kumar na mahaki sinpham amasung tawpham thokpa mathau ama oina mahaki client da pikiba pautakpo criminal conspiracy amani haiduna lawroidabani amasung mahakpu khudakta thadokadabani haiduna demand tawrakle mahak miyam na sakhanglaba human rights defender amasu oibagi mathakta Manipur miyam gi issue sing da saruk yakhiba miyoi nei mahakpu ikai khumnabaga loina gadabani amasung mangonda makhal amatagi mental natraga physical torture yauna custody da thamlingaida inhuman oiba thawongda loina roidabani haire SDPO Thobal na lusingba gari ani da lakhiba police personnel sing na mahakpu phanabagi damak maning thonglomdagi changlakna bahonavada mahaki loina biga mayong nakhiba leikhe amasung Joy Kumar gi maikai dagi de nongmai kapagi thogdokta senariba miyoi adu surrender tawnaba pautak pikhibani haire Manipur gi private university Kharadi state ki ijat mangnaba Fibamda leire mathau taba information amata UGC da pidana chalaibasu yaure Manipur Legislative Assembly na bill kaya pass tawduna state asida private university kaya lengkhalakle adubu state asida lengkhalagliba private university loina maknatrabasu Kharadi state asigi ijat mangnaba Fibamda sendan lambi khakta da mijeng thamlaga changsilakle state asida lengkhatkiba private university kharagi manungda amuksu Kharadi UGC University Grants Commission da tangai fadana inspection gi damak pisin gadaba information phawba pisin dana chalaire masina tungda university sing asida ming chaliba mahiroi singi punsi mangan badana tana state asigi ijat mangbo oigadawre UGC na pirakpa RTI gi paukhum amagi matungin na UGC gi private university gi list salaba university amana inspection gi damak mathau taba information khudingmak namthoklaba format amada mapung phana pigadabane UGC na piba RTI gi paukhum adugi matungin na state asida lariba private university singi manungda Asian International University ase English ngani kun mathoi ge February kulhumdoi da state gazette thoktuna linkhat khrabasu ngasi phawba inspection gi damak information piba laitre masigi mathakta English ngani kun ge March kun ga tarukta linkhat kiba Birti Kendrajit University English ngani taraga mapan ge February taraga mari da linkhat kiba Manipur International University amasung English ngani taraga mangagi me manga da linkhat kiba Shanghai International University asisu ngasi phawba inspection gi damak UGC da mari lainaba information amata pisindana salairi haire pokna phamna makhata na thijinbada Asian International University ase Imphal West ke lamsangda address pidabasu UP ge Ghaziabad head office oiduna control tawre state asida university asigi mapung phaba
campus, teaching staff amasung infrastructure leite. University asigi vice chancellor leite. Haujik state asida pro vice chancellor ni haiba ama famlaga academic program kaya chathare. Infrastructure leitrabasu university asigi chathariba academic program sing asigi damak India gi tongan ba mafam sing dagi mahiroi kaya admit ta honduna certificate ti de university asina ngasi faubada PhD degree fauba pi khiba leirabasu ngasi faubada synopsis amata upload tauba leite Bir Tikendrajit University asisu state asigi Thobal district ta lei haina UGC gi notification da pirabasu haujik Imphal gi mafam amada cell piraga waiba building amada salai re Yamna ngakpa mana University asigi class khara New Delhi da pangthokpaga loinana exam pangthokuna degree fawba piba laikhre haire University asigi website ta statutory officer ge akupa marol pi de wajasing amasung department sing akupa marol amata website adu da thagatte University asina UGC gi guideline gi wangmada faculty guide amata yaudana external guide hatuna PhD program phawba pangthokle University asigi mapung phaba infrastructure leite University asida engineering department ke infrastructure amadi atai tangai fadabasing mawong sumna leitrabaso BTech ki mahiroi kaya ming challe University asige rural campus ni haina yangang pokpi ge Emmanuel complex ta hauki bachahi ge July 3 ta hangdokhe Manipur International University asisu India gi tongan ba state kaya da center kaya hangdoktuna PhD yauna tongan ba academic program kaya pangthokle taseng na university asi state asi da mapung phana chalai ribra haibadu di achowo wahang ama oire Shanghai International University asisu state asi da mapung phaba teaching campus leite adubu academic program kaya chathai haina de pi re university asina website ta piriba information sing asisu chapchana leirabra haibase achowo wahang ama oire aroiba da tabiriba pumnamak pu thagachare